ngasi numida wen phongkiba kanglipa ki meragi pause digi maru eba pau khara khangasaraga myamda khudo tamjige salai tare ki firal da kuki zo medan singna chathakiba thawoi usitabagi thong akama mongda kanem tawi nando luwang maite furup ki salai tare ki firal da kuki zo medan singna chathakiba thawoi usitabagi thong adu akama mongda kanem tawi haina All Manipur United Craft Organization amukogi president PH Nando Luwang na phongdokre wafam asing ngarang kwa kaithen leiba amukogi head office na pangthokpa paugi mifam amada Nando Luwang na phongdokhibada maitei gi salai tere gi firal da kuki jo metran singna chathakiba mathong huktaba thong amagi video social media da ngarang viral oirakpa thengnare thong ado Ministry of Home Affairs na silaga maitei amasung kuki ani gi marakta Shanti gi wari saba haurakliba asida khurau thanglakpa yai Loinina Ministry na State asida mahausagi phibam hanjilaknabagi laukhalapak thauranga yamna chunadaba amasu oide Kukijo metran singna secularism gi wahanthok naithairaga amade leiba asigi constitution amasung lobo thawoi usitana maite miyam chawhanabagi chathakiba thong adu amukona akamamongda kandem tawi Kukijo metran singna chathakiba thong adugi matangda center na kari action lawgadagi habadu miyamda khangangadabani Matung tarakpada siguma thong sing makhata na tholaklabadi maduda tholakpa afa phata punama center na pugadabani haina sumahangna phongdokhi Nando Luwang na makhata na hai thangjing asi maitei singgi thawai makni khanba singna compromise tawbagi wafam leiroi miyamna thangjing singkadana ibudo khurumnaba center amasung state government na security matik sana pidina ibudogi thawgal phangangadabani Central Government na Amarnath amadi Kedarnath lai khurumba chanabagi damak laukhatpa sesin thorang adumak thangjingching gi chu lokhai kadabani masi punamak center na thamoi singa thamok tawrobadi kari su leibanatte mahakna makhata na hai maitei singna thangjingching ka ba yaroi haraga state amasang center na tumini laisilabadi leiba asida constitution amadi law leiri habagi wahanthok leite leiba asida law enforcing agency lei habadu thabak no ullaga khangangadabani haina Nando Luwang na makhata na phongdokhi makhata rakpa pauda hauji controversial oidiba works amendment act asigi mayokta MPCC na Supreme Court ta case ama file tawkhre Manipur Pradesh Congress Committee MPCC gi lusingba makhada party asigi working president MD Farzu Rahim ex MLA Wabagai SC na petitioner oiduna hauji controversial oiba works amendment act lising aniga subna kunga mga asigi Mayokta challenge tawba case ama Supreme Court of India da file tawkhre haidiba case aside MPCC gi legal department gi vice chairman amade spokesperson su oidiba advocate Dr. Rabi Khan su local council oina saruk yare case asigi motion hearing haying April 13 ta Supreme Court na khanaraba yare panba yabade handakta parliament ke house animakta BJP na lujingba NDA lengang na Works Act lising aniga subna kunga mga pass tawkhibadagi India pumbada makhal kayagi protest lili sa payong na tunga-tungan ba khongjang kaya lepa leitina changsilibani haidiba amendment act ase anti-secular amadi constitutional oi haidina section kayadagi lepa leitina act asibo repeal tawbinaba phongdokpa leptre Congress na matampu na magta constitution gi mayokta lakpa chapchana thengnakani haina su phongdorakli makhata rakpa pauda Manipur gi chatkhiba IDP kayaga NALSA gi member secretary gi unakre National Legal Services Authority NALSA gi member secretary in charge AC Mugate Manipur dagi chatkhiba internal IDP kayaga lonina ngasi unakre Delhi gi 26 mansinga lota reiba Jai Sarman House ta ayuki pung 10 tabadagi 13 fawba unakhiba aduda Churachandpur da hangba license gan gi dukal ama Kumja lising aniga subna kungu humdogi me ahomda kuki ising na lutaw kiba amade madugi matung dynamite sijinaduna upul orang karabadukal adugi mapu Norem ibom sa maitei giloy na binarem ongbi Rosita Yaungna RK Kidasna RK Sofia Dr. L. Subas maitei Oken maitei Thongam Lili Leima amade Delhi Leiba Hizam Heramani saruk yaki Unaba aduda IDP singi makedegi thamkiba point kun yawba wafam sing kumna khananaki madugi matung AC Mogote na Supreme Court ke Justice Bhushan Ramkrishna Bagaiga ngasi unabada point kun adugi manungda khanaba yaba point khara sojina pukhalagani habagi thajaba pirake haina Delhi de leiriba social activist Hijam Heramani na phongdorakle
Makha tarakpa oina paujel pause degi maruoiba pau khara khangasaraga miyamda khudo tamjage. Kuki Naha singgi military training toupham ama thugaikhrei. Sirusamba District Police amasung Central Security Force ki apunba team amana District asigi Germong Khulda hanglaba Kuki Naha singgi military training toupham ama search operation satharaba matung thugaikhrei. Official oiba pau amagi matung inna District Police amasung Central Security Force na lepalaitan satharakpa Operation sing amadi insurgency ga mari lainaba thabok thoram sing thingnaba such operation sing the masing yamlaba kusu khulai amadi narcotic drugs sing phagapa leptre security force sing chathakiba such operation sing aduda SMG carbine gun amma pastoring magazine sing hand grenade launching tube sing ammunition rifles break round cartridges handset chelo anya lupale sing humpuguma pal phagapangam khare haide Tengnopa district ki more border town the security force sing na irang manung da thugai kharaba yum kai sing degi GCI shit mana sing hura lamba nupi anni khamelen lu fo chai kunthra ga taru mompi village amasung boipu gangte chai nifu more ward number 9 pharaba matung more police station legal gi oiba thabok lokhna ba khusina khare haide amaramda Imphal West police ki team amana not AOC degi Kamal Hussein chai nifu ga mari degi Brown heroin kg 1.01 amadi heroin gram 0.93 phagapangam khare haide makha tarakpa pauda sai kunga tare suraba nupa ama judicial custody da sikhibadagi irang thokre sai kunga tare rom suraba khurai ningthobung laikai digi khoisnam sana jawba kawba miyoi ama judicial custody da sibagi wahauda Imphal East district ki khurai area da chauna irang thokre Laikidraba sana jawa mas kuntraga mathoida Imphal East District Police ki tim amana lamlong thong manata gi lal haruf KCP noyon group ka mari laine habagi charge amasung anti social activity sing dawi habagi maralda fawani haide ma police na faraba matung executive magistrate ta putholaba matung numit 10 ni judicial custody remand lauthaduna lakhibani haide tha asigi tarada police ni imung manung da pau pirapagi matung inna Hospital da chatuna yenglubada sana jawbagi asiba haksang oina leiramba thengna khibani haide sana jawbagi asiba haksang ngasi phawba yumgi miyoi singna law haiba yadabadagi hospital gi mokta leide haide thawdo asibu yaningda phongdoktuna misi asigi matangda semkiba joint action committee JAC na sinduna khurai da sit in protest pangthokre khongjang aduda saruk yakhibe JAC gi convener Raisram Kumari na Misi asida senariba sing ain ge matung ina cherak pibiyo haina phongdokke amaramda sana jawbagi postmortem adu JAC gi mihu sing gi mamangda full coverage tawduna pangthokre haide